ngasi numida waram phonghiba tongan2ba manipuri sifong singdigi maru oibe I pausing khongacharaga manipur top channel gi maikedi gi myamda thamjagi ahanbada CM ga Dharma gi Luchingba singa COVID-19 pandemic ki thingnana bigi pak sana awareness pinaba mifam pangthokre Chief Minister Biren Luchingduna state asida lairiba tongan2ba Dharma gi Luchingba sing citizens Muslim sanamai amasum Hindu singoiba mifam ama Chief Minister gi Bangalore pangthokre Chief Minister na preside tawduna Dharma gi Luchingba singa lonana hauzik state asida COVID-19 gi ani suba web asina misimina positive oiba hengalakpa matam asida Dharma gi Luchingba singna church masjid Hindu gi laisang amasum sanamai Dharma Luchingba singna makhoida pandemic asigi matangna awareness pibinaba Dharma gi Luchingba singna appeal tawkhi mifam madura saru yakhiba singna amatta oina join religious body semduna pandemic thokliba asida asoba thodang lominanaba haiba wareps lokhi amasu masina miyoibigi mamal yamnaba punsi kanbaga loinana awareness piduna singmi singi oiba londasu COVID-19 awareness message miyamna yohanba Dharma gi Luchingba singna daita lawbada yanakhi state asida oiragliba COVID-19 gi phibam asi isorda thawni janaba thawram ama Dharma punamaki laison lai khuramba thawram kayabu thasigi taret ki ayuk pung tara tabda Kanglagi nongsuk thongda pangthokadori thasigi tarukta citizens Dharma gi oiba June marida Muslim gi oiba lai khurumagi thoram magi church masjid amadi Hindu singi amadi sanamahi singi oiba lai khurumbagi oiba thoram su pangthokani ngasigi Dharma singi Luchingba singa Chief Minister ga COVID-19 gi laisa thengnanaba khananainaba duda PHED Minister L Dikho KFNPD gi Minister TH Chetrabata MP Rajya Sabha Laisem Sanajauba All Manipur Citizen Organization Sanamahi Temple Board All Manipur Catholic Union Sri Govindaji Temple Board Diocesan Social Service Society Zaman ul Ulama Amasum Sanamahi Dharma gi oiba Luchingba singna thoramadu saru yakhi hainasu pausna phungdorakli Curfew thuwaiduna lakpa miyoi kya police na faduna test tawkhre COVID-19 laisat asibu laksinanabagi pandamda Chief Minister ngarang aggressive mass COVID-19 testing drive hawdokrabagi matungda ngasisu makha tarakpoina police amasum health department ga khusamnaduna Imphal city gi mafam kyada curfew thugaiduna lakpa miyoi kya phagatuna mass testing drive satakre Imphal police ki manungsan ma Sagolban Bijoy Govinda mapada curfew thugaiduna lakpa nupa nupi kya phagatuna Sagolban Mabudau Mantri Lampakta mass testing drive satakre maduda haujuk phobi oina miyoi humdra rom test tawbagi manungda miyoi ani positive oiba thenakre amaromda city police ki kangbu amanasu Nagamapal Khoyathong area da curfew thugaiduna lakpa miyoi kungani pan TG Higher Secondary School phuatuna mass testing drive satakre Porampar police ki kangbu amanasu curfew thugaiduna lakpa miyoi kya kunung mamangda leiba state kala academy da Pusinduna mass testing drive satakre amaromda Thawal police ki kangbu amana Lelong Bazar area lamkhai da curfew thugaiduna lakpa miyoi kya fogatuna mass COVID-19 testing drive satakre hauju phawi goina miyoi kya positive oikrabagi haiba sapsana khangba ngamdri haina supali Atien mapaw amana Soragi praja singna phangpham thokpaseng phanganbiu haina protest tokre Kuntraga taret Kaksing Kendragi Manungsana Leiba Sora Khungangi polling station number 37/31 amasum 37/32 gi Praja Singhi Department of Consumers Affairs and Public Distribution na FPS dealer agency gi khutang yeliba sing asi napsagi card holder amana kg manga phangpham thokpada kg mari aduga PMGKAY gi thani gi oina kg tara phangpham thokpada kg taruktagi hena phangdre Maramaduna sing suna phanganbiu haina ngasi ayu Sora Eastern Sports Association amadi Sora Makha Development Club na Sora Makha lekai gi thawmi singa sinduna polling asigi praja sing wakhat mi phamduna protest tawkhre so haidi atopa pawamana mo workshop amadi spare part dukan hangnabigi matam lakthokre workshop truck petrol tanker LPG bullet gari sing amadi spare part yonba dukan sing hangbagi matam lepkhre Hiramasi matang the State Executive Committee gi Chairman su oiriba Chief Secretary Dr. Rajesh Kumar ngasi order ama thokre order asina hairibadi workshop hangbagi
matam ayuk pung mapandagi nungtil pung ahum amasum spare part dukan sing ayuk pung taradagi nungtil pung ani pawbani order sina tungan ba insurance office singsu ayuk pung taradagi na nungtil pung ani pawba ningthokaba yumsakisa masum irai numit singda hairiba office sing hangadabani loinana dukan amasum workshop sing covid tagi ngakthoknana ba guidelines ta tawgadabani hainasu sirol sina makhatari COVID-19 के अहम सुब वेव के अखनव थौरांग लाइंगाकना डिस्ट्रिक्ट खुदिमक्ता सेम सानिंगी MPP मणिपुर COVID-19 के अनि सुब वेव न लैखिद्रबा मियोय सिंगी मसिंग सनिपान ग कुनगनिपान अमसुम नाबा मियोय मसिंग लिसिंग यांखै मथोय ग सत्रेट क तरागनिथोय यौरखिबसी अना लयेंगसक मरंग कायना पीबा ngamdriba अनाबसिंगी दरकार लैबा ऑक्सीजन गी मतम साना पीबा ngamdraba मपान लैरुबा इरैसा क्या कोविड टेस्ट तौदना मयुम मयुमदा थाजिलुबा COVID positive oirabasing mayum da home quarantine tawhalluba amasum praja singnasu COVID nabigi symptom lairabasu khangjinduna laikhiba khudima asi lainga na matam sana daita loba pot hawbadigi sibigi sang wongkhatkibane COVID positive oibigi sang wanglakpani haina MPP gi vice president Dr. S Ibomsa singana thadorapa sirol amada haidi sirol asina makha taribadi COVID ke ani suba web asi lainga na lanthengna ringai mara asida COVID के अहम सुब वेब संदुरगलबदी आंगांग सिंग हेना खुदोंग थीब थोलकप याय हाइना अखंग अहै सिंग ngangnarapagi matungina iramda manipur lenga ki karamba akhanaba thorang sing pekhat pirabage paikhatliba thorang sing miyamla khangan binamba thamlakli haina su pausna makhatari maka satha jarakpoina ngasi manipur yoba COVID-19 update mayamda share tawjage haukiba pung kuring mari sida manipurda miyoi satret ka kuring mapan nauna COVID-19 positive oikre हाइरिबा मियोय सत्रेट का कुनगम मपनसी बिष्णुपुरदगी यांखाइगनि थोय संदेलदगी मारी सुरसामपुरदगी मौद्रागो हुमदाय इम्फाल ईस्टदगी सामगा निपान इम्फाल वेस्टदगी सहुमगा तरागा मथोय जिरिबमदगी निपान काक्सिंगदगी कुनगा तरो कांगपोकपीदगी मारी नोनेदगी तरेट सेनापतिदगी तरा तमेंगलोंगदगी कुन थौबालदगी हुमद्रागा मपन उखुलदगी तरेट अपन बोयना मियोय सत्रेट का कुनगा मपनसी हौखिबा पुंग कुनगा मारी सिदा नाउना मणिपुर COVID-19 positive oirakibane अमसुम हाइरिबा पुंगफम सिमक्तदा मणिपुरदा बिष्णुपुरदगी अमा सुसामपुरदगी अनि इम्फाल ईस्टदगी अनि इम्फाल वेस्टदगी मंगा कक्सिंगदगी अनि तमेंगलोंगदगी अमा उखुलदगी अमा पुनमियोय तरामरी हौखिबा पुंग कुनगा मरीसदा मणिपुरदा COVID-19 positive ओइदनु लैखिद्रे हाइरिबा मियोय तरामरी सि थारगा अपुन बोयना मणिपुरदा हौजि फावब्रो COVID-19 positive ओइदनु लैखिद्रिबा मियोय मसिंगसि सनिपान ग कुंथ्रा ग मपन सुरे हाइनसु COVID-19 updates na makhatana phongdorakle lushilak poina tentak pa pawama PMJK insurance scheme claim tawbi anawu satna kangnon semkhre covid lanthengna ri health worker sina khudong thiba yarakpada lupa lakh manga gi senpham claim tawbi khudong saba piri Barat lengangna COVID-19 gi laisit asi thengna na bo hona bada frontline warriors sing oina mathau tawribe health workers sing amadi imung manungi yaifana ba thabak sing lokhalakpada insurance scheme ama oiriba pradhan mantri garib kalyan package PMJKP insurance scheme for a health worker fighting COVID-19 gi claim tawbigi anoba satna kanglon ama semli haina Ministry of Family Welfare Government of India na ngarang June amada thadorakpa serol aman haidi serol asigi matung ina claim tawbigi anoba satna kanglon asigi makhada state government na district collector DC gi thak tawrakliba insurance claim adu ningthina scheme asigi SOP ngakna check taraba matungda ayase certificate ama pirakadabani ayase adugi matungina scheme asiga type up tawriba insurance company singna pung nifugnipan gi manungda tawrakliba claim adu beneficiary singna phangangadabani haidi serol asina makha taribide anawo satna kanglon asi beneficiary singna claim asi phangnaba honabada matam yamna sangbagi awaba thengnabagi pau phanglagadi beneficiary singbu matam manghandana amadi matam sana claim singadu phangananaba amadi claim tanabagi satna kanglon adu laithok hannabagi damak lakholakpa khongthang amani sohaiki ningsingba yabadi hairibi scheme asi haukiba sahi inglisingani ga kungi March 13 da numit maudrani gi oina hawdokhibani loinana saliba sahi asigi April 13 dagi scheme asi sahi amaga amu sangdokhrabani insurance policy asigi makhada COVID-19 lanthengna ri health worker singna kariguma khudong thiba yarak matam lupa lakh manga gi apunwa senpham claim tawbi khudong saba piribani
insurance policy asi New India Insurance Company NIACL gi makhada lakholakpani haina su paus na mek sing na pali amuka na mayam paus lu silakpoina maroiba headlines khara mayam da thamjaramge Chief Minister na lusingduna lamdam asigi tuwan ba Dharma gi lusingba singi oiba COVID awareness pangthokre June 3 Kanglagi nungsuk Sanathongda COVID tagi ngakthokna ba tuwan ba Laining sing punsinduna thawni mine gadawri amasum workshop spare part dukan sing amadi insurance office sing hangdoktuna mathau tawwa ayaba pire rims ki covid ki phamung amadi ICU gi room masing hengar hankhre curfew ge thingba thugai ba tholakpa sing city police na covid test tawkhre safai karmasari sing su frontline worker ni haina saruk khangbiu covid second wave ta india da doctor songa ga taraga mari sikre COVID-19 gi ahum suba wave ki akhanaba thorang lokhanaba lengak na district kudimakta sem sahning MPP Jenims the ventilator yawba ICU phamu hengat hananabagi thabak khumang chokshina sangchili more the miyoy manga COVID positive ore MLA Jayanta na MPP gi working president ore haba paw maroiba pawina ngasi phongkiba nungdaram si phongsing na phonari